First of all, the EPAC TV News welcomes everyone. Mamang thagi tang kunithoida Jammu and Kashmir ki Pahalgam da chattakiba terror attack na maram oiduna miyo kuntaruk sikhiba thodok adugi matungda line of patrol amadi international border da leiba ceasefire ki kanun sing adu thugaibe hengalakpagi thawung aduda India na Pakistan da akanba warning pikre. Laibak ani ki Director General of Military Operation DGMO na phone do wari sanaba hawkraban. Wari sanaba du loibaga Pakistan Army ki makaidagi numidang kutingi leptana line of control da nomui masa kapagi thawung leptana chathak ibani. Indian Army ki makaidagi April ki tang kuntai amasung kunnipangi lonabada Jammu and Kashmir ki Kupwara amasung Panjshir district ki mayuk nabada leiriba LOC da nongmai kaptuna makoi su matik chab pokum pigraban. Madugi mangoinana Tutmori Gali amasung Rampur sector singda April ki tang kuntaruk amasung kuntai ki lonaba numidang da nongmai kapagi thodok amasung leikiban. India ki maikaidagi tongan mi section thorangi khongthangsin lokhotuna lakini marak asida National Security Advisory Board su nona member sing hongtok ungjin tawbagi thabak chathaki. Masida su natana section thorangsing asigi manungda Punjab ka Pakistan ki lonabada pahingda anti-drone system thamnana ba sem sake. Wafam masi Punjab ki Chief Minister Office ki maikaidagi phondorakpani atopa paw amadana Intelligence Agency sing warning torok April ki tang kunithogi Pahalgam ki terror attack aduda Senaba Resistance Front ki member sing ki mayum thugairu matung mafam maduda leiba Kashmiri Pandit amasung non-Muslim migrant workers sing mathakta attack chathrakpa yai haire. Viral oikhiba video singda hingsagi thabak kaya tattana hengalakani haibagi thajaba miyangi thamoide leinari. Nakal lamaromda Pakistan India ki mathang pung kun mari dagina kunsa trukta Pakistan da military action lokhot na ba thorang tawri haina Islamabad na claim tawre amasung New Delhi da madugi phal phangani haina section wa thamlakhre hairi. Pakistan ki warol adu Prime Minister Narendra Modi na ngarang top defense official singda armed force singda Pahalgam terror attack adugi India na pakhum pina naba more target amasung timing lep na ba mapung phab operation gi oiba maning tamba adu pire haikiba adugi matung thamlakhiban. Pahalgam attack ki matungda India amasung Pakistan ki marakta tension wangbe hengalakliban. Pakistan Information Minister Ataullah Ran Hai India government na Pakistan ki mayokta yimpham yaudaba amasung sasinnabu wari di yimpham oiba military action chathanabu sem sare. Atopa paw amana Pahalgam da terrorist sing chatharkiba attack ki mayokta malem gi lebak pumbana India da sagul akraba matung Russia na amuk India gi damakta lepkani hairakpadagi Pakistan gi lusingbasing kok paidun khangnakre hair. Report asigi matung ina Russia na India da sagatuna terrorist sing gi mayokta thengnaminagani haina hek phongdorapaga Pakistan gi Prime Minister Shehbaz Sharif na mahakki akhanaba ambassador Russia gi lusingbasing unanaba thakre. Amaromda India amadi Pakistan leibak ani ki marakta lan tholakpa yabagi phibam lakpa asida China ki Assistant Foreign Minister Hong Li amadi Russia ki Vice Foreign Minister S.B. Warsinga Moscow da akhanaba mifam ama pangthoktuna khanna nainakre hai. Khanna nainaba aduda Western Asia, Middle Asia amadi South Asia ki manungchana leiriba leibaksingda terrorist singi oiba leiriba issue sing asida punna thengnaminabagi matangsu wari sanaki hai. India amadi Pakistan leibak ani ki marakta lan thoklabadi malengi leibak chungdasu achouba chaitheng kaya soidina phangani hainasu experts sina phongdoknaribani. Atopa paw amana haukiba kumja 2008 ta matam aduda Gujarat ki Chief Minister am oina Narendra Modi na Mumbai terror attack ki matangda phongdokhiba asonba lengakni thabak tawningde mapanggal yaudi haiba warol sing adubu ngasi Congress na nohongna Prime Minister gi lengakta ningsinghankre hai. Matam maduda center da Congress na luchingba UPA lengak leiribani haujik leibak asigi yamna luraba tanpham asida matam adugi wakhalon adu pusilladuna Congress ki General Secretary in charge of communication Jairam Ramesh na Pakistan bu matam pumbada kawbu leiroidaba mongda para ama punna tambibagi matam oire hai. Congress na Jammu and Kashmir ki Pahalgam terror attack da thokiba numit adumakki haibadi numidang da all party ki mifam ama kawkhibani maduda numit nini leiraga mifam adu pangthoke loinana
Prime Minister Narendra Modi masamak yaukide. Congress Party amadi atop opposition party sing maikaidagi etek dagi matang da akhanaba parliament ki session nama kauduna apun resolution ama lominabagi apambasu phongdok palai kiban. Haukiba kumja 2008 ki Mumbai terror attack adugi thogdok adubu Gujarat ki Chief Minister oina Modi ne thamkiba warol sing adu advertisement oina pause singda BJP na phongdok hankiban. Adubu madu puari oikhre haujikti Pahalgam terror attack ta mai onchinduna BJP lengakna luchinglaga India na Pakistan da karamba para tambibi yabagi haiba aduda khannaba chumlagani hainasu pawsin makha tari. Pawsing asigi saruk am oina hauji Manipur gi oiba update kitang tawjage. Manipur da haukiba kumja 2023 gi May gi tang ahumdagi haurakkiba Kanglup ki irang matungi sanglaba numising asida New Delhi na mapung phana laksin ngamdaba na maram oiraga state asi haujik su nena tadaba phibam amad leire. Hairiba inkumja 2023 gi May gi tang ahum gi nungtil numidang wairamda haurakkiba khanghudaba irang aduna maram oiraga mathangi numichingda Manipur gi kuki chinga maltaiga tainaba mafam kaya ama mai chakhiban. Sati reba thogdok othok kaya amasu thokkibani asumna Manipur da sati reba Kanglup ki irang na maram oiraga mioi kaya gi punsi longkraba lanthum kaya ama tangkoi onkraba mio lising kaya na masa gi mayumda lanjenaraba matung May tang trama pangi numidang pung mapanda Union Home Minister Amit Shah Manipur da lakhi. Union Home Minister gi khongchet asi numit humni oina phongdor kibani adubu Manipur da thokliba thogdok wathok mayam asi urubadagi Home Minister gi Amit Shah gi khongchet ki numit masing sangdokpaga loinana mahaki khongchet adu numit marini sukhibani. Union Home Minister gi khongchet ki numit masing sangdokhiba asimakti center na Manipur da handak thokhiba Kanglup ki irang amadi irang asigi matungda thokliba thogdok wathok mayam asida hakchunna lowi haibi khudamni haina matam maduda leibak miyamna lowna kibani. Home Minister Amit Shah na haukiba kumja 2023 gi May gi tang kun mapan gi numidang da Imphal da thunglaraba matungda Manipur da Union Home Minister gi mamang da gi laktuna oiriba phibam yengsinduna laikiba matam adugi Union Minister of State Nitairan State ki Cabinet Minister Singh BJP ki National Spokesperson Dr. Samit Patra India Government ki Home gi thabak puba Special Secretary Ajoy Kumar Bhala Intelligence Bureau ki Director Tapan Kumar Deka State ki Chief Secretary amasung Security Advisor yauna mifam pongthokki. Masigi matung mathangi numit May gi tang kunthra dana Manipur gi tongan ba community gi civil society organization singilu chingbasing intellectual ima ibelna chingba kaya amaksu unakhibani. Hairiba unakhibasing aduda Churachandpur gi civil society organization singilu chingbasing amasung intellectual singasu unakhibadana state asigi oiba numit tara mangani di santi thamnabu wafam maru oibu wafam oina thamgi haina media house na report tawnakhibani. Aduga nakalam romda Manipur da leiba tongan ba ima lupsing amasung khoiramban kaithel gi porpham phambi ima sing unaduna wari sanakidana tongan ba administration di sukpi piro haina phungdor I hai wafam asisu report tawnakhibani. Union Home Minister gi khongchat ki humni chanba numin haibidi May gi tang kunthama thoida kangpokpi amasung more di helicopter da chatuna mafam madu da leiba seso singilu chingbasing unaraba matung nungthilda thongju assembly constituency gi kampata leiba Ideal Girl College da hangliba Churachandpur amasung more dagi lanjilakpa relief camp da amuk chatun yengsinkibani. Aduga Union Home Minister na haukiba kumja 2023 gi June gi tang amada Imphal thadoktingai mamangda pangthokhiba press meet amadana High Court ki retired Chief Justice amana luchingba kangbuna Manipur gi irang asigi matangda thigat hallagani. State ki unity integrity amadi ngomkhai kaibagi wafam leiti amadi sugi chatna kanon thwaiba lalholup chingi matakta khwaidagi kanba makhalgi thabuk lakhot kani haina phongdok lamba leikibani. Mahakna makhatana Manipur da haukiba tha amrum asigi manungda thokiba irang asi horakpham amadi atei akup warol sing khangdokna naba High Court ki Chief Justice amana luchingba kangbuna thigat hallagani. Masigi maru oiba thodang center government na logani haibu wafamsu phongdok lamkhibani. Mahakna hairambada Manipur government ki security advisor Kuldip Singh Minyang Makhada State Police
आर्मी पैरामिलिटरी अमदी CAPF की म्यूचिंग याउना इंटर एजेंसी यूनिफाइड कमांड अमसु सेमले हंदक की इरांग असिक मरी लेनेन लखोतखिबा FIR केसिंग मनुंगदा तरुक एसिबाई द सिनगनी टिकट हलिबनी मखा तानी यूनियन होम मिनिस्टर ने म्यांमार का लोनब मणिपुर ngमखै परिंगी किलोमीटर 10 रोम संगिंग ओइब संबल खारे किलोमीटर 40 रोम संबल खाननब टेंडर तौरी अदुगा लेमहौरिब सिंगिना सर्वे तौगनी युमलोनब लेबाकसिंगदगी चंगसिल्लक मियोसिंगी बायोमेट्रिक्स रेकॉर्ड लौगनी हाइबनि चिंबा वफम कया अमसु फोंदोकलमखिबनी मसिगी इरोइनना यूनियन होम मिनिस्टर अमित शाहना मणिपुर निमित 15 रोंगी मतुंगदा अमुक हन्ना लाखिगनी हाइना फोंदोकलमख्रबसु अदुमक ngasi फावबो लाखिद्रबनी असुम हौखिबना हौजिक्ति मणिपुर कांगलुक इरांग ngasiga सवोनरदुन लेक्लिब असि सही अनि मपुंग फजिलकले लाइब मेगी तंग अहुमददी चप चाना सही अनि फारगन हौखिब सही अनि रोम असिदा मणिपुर थोकलिब इरांग ngasigi manungda थोखिब साथी साथीरब मियात मिपुन थौदो अथोकचिंगी मतंगदा इंडिया की प्राइम मिनिस्टर नरेंद्र मोदी की मनादा हाप्तबगी मसक अमा अखोइन उदुना थेंगनदुन लाक्ले हौजिकसु हाइरिब परिंग असिदा अदुमक चथदुन लैरिबनी असुमना सेंटरना मणिपुर थोकलिब इरांग अनि मपुंग फजिलकलब हाइबदी सही अनि मपुंग फजिलकलब कांगलुक इरांग ngasiगी मतंगदा लुमना लौदब मानबा मतौसिंग असिदा पेनदबगी चांग असि असुम वंखललिबनी मसिगा लोइनना स्टेट असिगी लेबाक मियाम मपुंग ओइना मैतैसिंग सेंटरदा पेनदब अमग लोइनना वहंग कया अमा हंगदुन लैरे मैतैगी मैकैदगी वहंग कया हंगलिब असिगुमना दिल्लीनसु करिगुंबा चुराचंपुर थोखिबा हौरक्किबा कांगलुक इरांग असि मतौ क्रमना कुकीसिंग डोमिनेट तौब मफमसिंग खुदम ओइना कांगपोकपी अमदी मोरेना चिंगबदा असुक्कि मति यांगना संदोखिबनु हाइबसिगी मतंगदा मरी लेनबसिंगदा मतंग मतम चाना वहंग तौदुना कंट्रोल तौननब थबकसिंग मतंग मतम चान लखुलमलबदी मणिपुर थोखिब साथीरब इरांग असि पाक सन थोकलमदबसु याबनी हाइबगी वफमसिंग सेक्शन कयादगी थमनरिबनी अदुगा बीजेपी न लुचिंगबा स्टेट अमसुंग सेंट्रल गवर्नमेंट की थबक खोंगसिंगदा पेनदब लैरगा करिगे कुकी चिन्ना मैतैसिंगदा अतमनना अटैक तौरखिबनु हाइबु वहंग असिगी पाउखुमसु हौजिकसु कना अमतन पीब ngamdana लैरे असिगुमा पेनदब कया अम स्टेट असिदा लैनरबसु हौजिक फावबद सेंटरना मणिपुर इशू असिबु करिसु लुमना लौबगी ममीदि ताद्री उद्री अदुगा ngasi ngrang khakta कश्मीरमदा थोखिबा टेरोरिस्टसिंगना चथरखिबा अटैक अदुगी मतंगददी इंडिया पुंब निकली प्राइम मिनिस्टर नरेंद्र मोदी होम मिनिस्टर न चिंगबा पुंबना कश्मीरमदा मिंग थमनरे मतंग असिदगिनी मणिपुर की मियामना अमखेन पेनदबगी चांग हेंगलकदौरिबा असि मियाम इहुल खंगना थबक तौबिबा मथौ ताय मियामदा मतम इ पाउजिन शेयर तौदुना मियामगी मिनाखोंग ओइहलिबा इपाक टीवी न्यूज हाइबा न्यूज नेटवर्किंग यूट्यूब चैनल अमदी फेसबुक पेज असिबु अदोमना लाइक शेयर कमेंट फॉलो अमदी सब्सक्राइब तौबिदुना तुम कोइन मियामगी सेवा तौबु ngamnanaba सपोर्ट तौबियु हाइजरे।